Praise the Lord. Ahanba magtada yengbiriba amasung tabiriba ichilinaw iche ichilima pabungsing mayam punamakpu thamoidagi nungsiba amasung ikai khumna uchari loinana adom na leiba adom chatkadaba mafam punamakta Prabhu Jesu Krista kanbiba mapuna adombu kanbiba oisanu adomda ingthana thambiba oisanu mayam ngasi athoiba testimony amakak tahanjerake Manipurdagi sister mana phone tawbirakpani mamangda khangnajaba nachade adubu sister na agi number lawbiraga magi testimony phongdok pire amasung yamna powerful oiba yamna ishwar gi thawjal na thaloba testimony ni mayam hairiba testimony sitabiu aduga adom da ishwar dagi blessing marang kaina phangbiu aduga karigumba adomsu Prabhu Jesu Christ na adom gi punsida angak pa miracles kaya ma tawbikhraga adom na khangduna adubu losinduna Tebang Pandagi mi yengduna adom na phongdok pangamdana leiba taragadi chanbiduna adom phongdok piu ishorna adom da testimony uhanbibagi maramdi ado phongdok nabagani hairiba testimony adudagi kanagumba ama pukning hongduna mau sargada thambina bagi damakte ishorgi planning ni aduga maram aduna ishorgi thogol tawbiu lawpunamak mulle huji khawgadaba mi wale maram aduna lawrok mapuda law khawnaba mi tharaknaba prayer taw hajuna hairibani mayam ekhoi punna Jesu Christ ge chumbodo takthok minasi mayam Bible dagi ishorgi wahai makatang pathok serake Hebrew gi pandup ani gi pada taraga nipanda maramdi mahakpu themdokpada mahak masana awaba khangkhiba maramna athemba mayoknariba maikhoibu mahakna pangbiba ngami hai mahak masana Prabhu Jesu masana athemba mayokna khibagi maramna athemba da taraba haibudi ai sininge ka hairiba aduga fatta bagi wakhal kaya tawduna mi phuning bagi hatning bagi aduga gidi lana bagi wakhal nupa nupigi amot bagi mari kaya ama tawduna thembada taaduna fatta bagi thabakta leiriba sing ado ai hingningdre ai sijarege kaina khalliba sing athembagi pangaldo adudagi adom bukan bibangami maramdi Prabhu Jesu masamakna athemba mayokna khi amasung athemba hayo diabol gi thawrangdo Prabhu Jesu na khongkhara thamkibani cross mathakta siduna phomduna hingatuna amasung mayamda aina kanbiu mapu haina YouTube channel ama semjebagi maru oiba pandamdi Prabhu Jesu Christ gi achumbado mayamda phongdok chanabagini afaba wapau phongdok chanabagini kanagumba dharma kanagumba religion amattagi maramda khanjaba amatada ngangjabagi amatada signajabagi wakhalonda semjekibna chade masidi Prabhu Jesu Christ na ibu kanbikiba pastor phuramaga aibu kanbiduna ichanupa haiduna konsinbibadagidi Jesu Christ na aigi thawolase ipagi thawolase aina tahonbiribani thagachani mayam testimony se tum tabiu duga ishor dagi blessing marang kaina phangbi ozada yanandra mani aise zaga wari sananindana phone tawjarapne za hoi aibu oza aise kainodagine imphaldagine ko oza aisu isorgi wahai se isor ozana YouTube ta thagalako myamdo loina makta jei amda yamna aisu aigi testimony se haido ingbo yam engona power ko haitare da hoi matam dik ko ire aina khalako se oza adugo aingonda akiba haigadra monda athen mana haigadra ko abdi aigi testimony se haidokpa kanda hina kari haina khigadagi nokna kidra haibagi ngonda akiba kyam leirame boza adu ishona ngangbiba haigadra adu ai soidana ishorgi damakta lepage haina ai ngasi se ishoda haidok sarage na azada ai phone tawjarakne hoi yam browse ishorgi nungsiba ishorgi matik mangase aikoina takthokadabani do ishorna yam pamjani haibiu hoi ado aise kenone bako aigi ima sina mase tamenglong dagine rongmai neba rongmai ningon oi aduwa ai ipa sina maitai oiba mane singzamai dagine bako ai ipa sina aigi yum sina ai ipan thaitar ai yum pale ai sida tamenglong dong pale ai sina mo ini pase ko rong mayam oira ini pase ado ai oira ibani se imphal da dum lay ko ja ado ishor khangja base sigi matang da ina kitang ishor oja da haiduk taning ba haitare ado ai se sumai da ne da ai nahan Father's Day takhiba mamangi Father's Day do da adugi hayeng hadu Father's Day hayeng ni hadu mi Saturday ni mi cha shida
ꯑꯩꯁꯦ ꯌꯥꯝꯅ ꯑꯌꯨꯛꯁꯤꯗ ꯌꯥꯝ ꯀꯞꯄꯝꯃꯦꯕ ꯑꯣꯖꯥ ꯑꯩꯁꯦ ꯏꯁꯣꯔꯅ ꯇꯧꯕꯤꯈꯤꯕ ꯏꯁꯣꯔꯒꯤ ꯊꯧꯗꯥꯡ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝꯅ ꯑꯗꯨꯒ ꯑꯌꯨꯛꯁꯤꯗ ꯌꯥꯝꯅ ꯀꯞꯄꯒ ꯑꯩꯁꯦ ꯑꯣꯖꯥ ꯏꯁꯣꯔꯅ ꯑꯩꯁꯦ ꯀꯟꯕꯤꯈꯤꯕꯅꯤꯀꯣ ꯍꯥꯏꯕꯗꯤ ꯃꯥꯁꯤꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯁꯤꯅ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕꯅꯤ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯥꯎꯍꯜꯂꯛꯄ ꯑꯗꯣ ꯑꯩ ꯑꯌꯨꯛꯁꯦ ꯌꯥꯝ ꯀꯞꯄꯦ ꯑꯩꯁꯦ ꯑꯗꯣ ꯀꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔ ꯑꯅꯛꯄ ꯂꯣꯀꯦꯜ ꯄꯥꯁꯇꯔ ꯑꯩꯁꯦ ꯐꯣꯟ ꯇꯧꯔꯦꯀꯣ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯑꯝꯇ ꯍꯥꯏꯗꯣꯛꯆꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯁꯨ ꯑꯩꯁꯦ ꯑꯌꯨꯛꯇ ꯍꯥꯏꯗꯣꯛꯄ ꯀꯤꯔꯝꯃꯦ ꯍꯥꯏꯕꯗꯤ ꯃꯤ ꯌꯥꯝ ꯁꯟꯗꯦ ꯑꯌꯨꯛꯇꯗꯤ ꯃꯤꯁꯤ ꯌꯥꯝꯃꯤꯗꯅ ꯑꯣꯖꯥ ꯑꯗ ꯅꯨꯡꯊꯤꯟꯗꯗꯤ ꯈꯔ ꯌꯥꯝꯗꯦꯕꯀꯣ ꯑꯩꯈꯣꯏ ꯆꯔꯆꯁꯤꯗꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯊꯤꯟꯒꯤ ꯁꯔꯚꯤꯁꯁꯤꯗ ꯑꯩꯅ ꯁꯟꯗꯦ ꯏꯚꯤꯅꯤꯡꯒꯤ ꯁꯔꯚꯤꯁꯁꯤꯗ ꯑꯩ ꯇꯦꯁꯇꯤꯃꯣꯅꯤ ꯑꯝꯇ ꯍꯥꯏꯗꯣꯛꯆꯒꯦꯅ ꯄꯥꯁꯇꯔꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯌꯨꯛꯇ ꯑꯣꯏꯅ ꯍꯥꯏꯌꯣꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯌꯨꯛꯇ ꯍꯥꯏꯌꯣ ꯅꯨꯡꯊꯤꯟꯗ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯑꯣꯏꯅ ꯍꯥꯏꯔꯣ ꯐꯥꯗꯔꯁ ꯗꯦ ꯅꯨꯃꯤꯠꯁꯤꯗꯤ ꯈꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯇꯥꯏꯠ ꯑꯣꯏꯕꯅꯤꯅ ꯃꯊꯪꯒꯤꯁꯤꯗ ꯑꯣꯏꯅ ꯍꯥꯏꯔꯣꯅ ꯁꯨꯃꯥꯏꯅ ꯄꯥꯁꯇꯔꯁꯤꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯍꯞꯇꯥ ꯑꯃꯁꯦ ꯃꯇꯝ ꯄꯤꯕꯤꯔꯦ ꯄꯥꯁꯇꯔꯅ ꯑꯩꯉꯣꯟꯗ ꯑꯗꯣ ꯄꯥꯁꯇꯔ ꯄꯤꯕꯤꯁꯦ ꯑꯩ ꯕꯥꯏꯕꯜꯁꯦ ꯀꯟꯅ ꯄꯥꯔꯦ ꯍꯞꯇꯥ ꯆꯨꯞꯄꯀꯣ ꯑꯗꯣ ꯑꯣꯖꯥ ꯑꯩꯉꯣꯟda ꯏꯁꯣꯔꯅ ꯑꯃꯨꯛꯀ ꯍꯟꯅ ꯉꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥꯅ ꯌꯥꯝ ꯇꯣꯏꯅ ꯄꯥꯕ Acts chapter 1 verse 8ꯇꯣ ꯑꯩ ꯉꯥꯛꯇꯪ ꯄꯥꯖꯔꯛꯀꯦꯀꯣ ꯑꯣꯖꯥ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯏꯌꯦ chapter 1ꯒꯤ verse 8ꯇꯨꯗ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯛꯂꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯄꯥꯡꯒꯜ ꯐꯪꯖꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯖꯨꯗꯤꯌꯥ ꯑꯄꯨꯝꯕꯗ ꯁꯃꯥꯔꯤꯌꯥ ꯑꯄꯨꯝꯕꯗ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯔꯣꯏꯕ ꯉꯝꯈꯩ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯔꯝꯗ ꯁꯥꯈꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯁꯤꯒꯤ ꯃꯐꯝ ꯁꯤ ꯃꯐꯝꯁꯤꯁꯨ ꯑꯃꯨꯛꯀ ꯏꯁꯣꯔꯅ ꯐꯪꯍꯟꯕꯤꯔꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥꯁꯦ ꯍꯥꯞꯄꯤꯔꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯀꯤꯕꯗꯤ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯥꯏꯗꯣꯛꯑꯒ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁꯦ ꯍꯥꯏꯗꯣꯛꯑꯒ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯅ ꯑꯩꯁꯦ ꯅꯣꯛꯅꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯅ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯅꯈꯤꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯑꯗꯨꯝ ꯐꯥꯎꯔꯝꯃꯦꯕꯀꯣ ꯑꯣꯖꯥ ꯑꯗꯣ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯕꯥꯏꯕꯜꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯝ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ ꯀꯥꯟꯗ ꯑꯩ ꯍꯥꯏꯔꯒꯦꯗ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯄꯒꯦꯗ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯜꯕꯔꯤꯗ ꯃꯍꯥꯛꯅ ꯏ ꯇꯥꯕꯤꯈꯤꯕ ꯑꯩꯈꯣꯏ ꯄꯥꯄꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕ ꯑꯗꯨꯒ ꯍꯤꯡꯒꯠꯄꯤꯈꯤꯕ ꯃꯁꯤꯗ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥꯃꯨꯛ ꯂꯥꯛꯑꯦꯕꯀꯣ ꯑꯣꯖꯥ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯑꯩꯅ ꯏꯁꯣꯔꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯗꯤ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯀꯌꯥ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩ ꯍꯥꯏꯗꯣꯛꯑꯒꯦꯗ ꯑꯩ ꯏꯁꯣꯔꯒꯤꯗꯃꯛꯇ ꯁꯥꯈꯤ ꯑꯣꯏꯅ ꯑꯩꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯍꯥꯏꯗꯣꯛꯄꯗ ꯑꯩ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯄꯥꯁꯇꯔꯅ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯑꯌꯨꯛꯁꯤꯗ ꯍꯧꯒꯠꯂꯒ ꯑꯩꯁꯦ ꯏꯁꯣꯔ ꯈꯪꯕ ꯃꯃꯥꯡ ꯍꯥꯏꯗꯤ ꯊꯥꯖꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯤꯡꯂꯨꯞꯀꯤ ꯃꯃꯥꯡꯗ ꯍꯧꯒꯠꯂꯒꯗꯤ ꯑꯩꯒꯤ ꯁꯥꯈꯤꯁꯦ ꯍꯥꯏꯖꯈ꯭ꯔꯦꯕꯀꯣ ꯑꯣꯖꯥ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤ ꯄꯦꯟꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯈꯣꯏꯗꯤ ꯊꯥꯖꯔꯒ ꯂꯩꯔꯕꯅꯤꯗꯅꯀꯣ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯔꯆ ꯀꯥꯃꯤꯟꯅꯔꯒ ꯑꯗꯨꯝ ꯊꯥꯖꯔꯒ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯔꯒ ꯂꯩꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯣꯖꯥꯗ ꯍꯌꯦꯡꯕꯗꯤ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯇꯥꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯇꯧꯈꯤꯕ ꯃꯇꯤꯛ ꯃꯒꯨꯟ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯅ ꯏꯁꯣꯔ ꯈꯪꯗꯕ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯑꯩ ꯏꯄꯥꯝ ꯂꯝꯗꯝꯁꯤꯁꯨ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯗꯨꯅ ꯂꯩꯌꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯅ ꯑꯩ ꯌꯥꯝꯅ ꯃꯈꯣꯏꯒꯁꯨ ꯌꯥꯝ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯣꯖꯥꯗ ꯐꯣꯟꯁꯦ ꯇꯧꯔꯒꯦ ꯍꯥꯏꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯈꯜꯂꯛꯈ꯭ꯔꯦꯕ ꯑꯩꯅ ꯆꯔꯆꯇ ꯀꯩꯅꯣ ꯁꯥꯈꯤ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯅꯝꯕꯔꯁꯦ ꯊꯤꯖꯕꯅꯦ ꯑꯗꯨ ꯐꯪꯗꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯐꯪꯉꯒ ꯑꯩꯅ ꯅꯝꯕꯔꯁꯦ ꯏꯁꯤꯜꯂꯒ ꯊꯝꯃꯒ ꯑꯩꯅ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯩꯒ ꯆꯥꯟꯅꯒꯗꯕ ꯃꯇꯝ ꯑꯣꯖꯥ ꯈꯔ ꯁꯪꯒꯗꯕ ꯃꯇꯝꯗ ꯌꯦꯡꯉ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯑꯣꯖꯥ ꯌꯥꯝꯅ ꯍꯔꯥꯎꯋꯤ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯑꯣꯖꯥ ꯑꯩꯁꯦ
ꯑꯩꯒꯤ ꯁꯥꯈꯤ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯏꯁꯣꯔ ꯈꯪꯗꯕ ꯏꯃꯨꯡ ꯍꯤꯟꯗꯨꯒꯤ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯄꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯩꯁꯤꯅ ꯌꯥꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ ꯏꯄꯥ ꯏꯃꯥꯒꯤ ꯋꯥꯁꯦ ꯍꯥꯏꯕꯁꯦ ꯏꯟꯗꯕ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯛꯑꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝꯅ ꯌꯥꯝ ꯁꯥꯎꯒꯟꯕ ꯑꯩꯁꯦꯀꯣ ꯑꯗꯨꯒ ꯁꯥꯎꯔꯒ ꯆꯥꯛ ꯆꯥꯒꯅꯤ ꯈꯪꯗꯕ ꯆꯔꯥ ꯍꯦꯟꯕ ꯑꯗꯒꯤ ꯑꯩ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯥꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟꯗꯣ ꯆꯦꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯑꯗꯣ ꯑꯩꯁꯤꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯀꯞꯄꯒ ꯂꯩꯕ ꯃꯇꯝꯗ ꯑꯩ ꯃꯈꯣꯏꯅ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯊꯣꯡ ꯊꯤꯜꯂꯒ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯕꯁꯨ ꯑꯩ ꯍꯥꯡꯗꯣꯛꯇꯦꯕ ꯑꯩ ꯌꯥꯝꯅ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯦꯕꯀꯣ ꯑꯣꯖꯥ ꯑꯗꯣ ꯑꯩꯒꯤ ꯀꯀꯥ ꯍꯥꯏꯇꯥꯔꯦꯀோ ꯑꯩ ꯄꯄꯥꯒꯤ ꯃꯅꯥꯎꯄꯥꯁꯤꯅ ꯊꯣꯡꯕꯁꯤ ꯃꯥꯅ ꯈꯣꯡꯅ ꯀꯥꯎꯊꯦꯛꯑꯒ ꯊꯨꯒꯥꯏꯔꯒ ꯆꯪꯉꯛꯈꯤꯕ ꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯩꯅ ꯊꯣꯡ ꯍꯥꯡꯗꯣꯛꯃꯟꯗꯗꯅ ꯑꯗꯒꯤ ꯑꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯦ ꯑꯣꯖꯥ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯛ ꯄꯥꯝꯅ ꯄꯤꯛ ꯊꯜꯂꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯩ ꯑꯣꯏꯔꯛꯑꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯁꯦ ꯌꯥꯝꯅ ꯏꯁꯥ ꯏꯊꯟꯗꯁꯨ ꯃꯥꯡꯍꯟꯖꯒꯦ ꯍꯥꯏꯅ ꯍꯣꯠꯅꯖꯩ ꯑꯣꯖꯥ ꯌꯥꯝ ꯍꯣꯠꯅꯖꯩ ꯑꯗꯨꯒ ꯑꯩ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯔꯝꯅ ꯏꯁꯥ ꯏꯊꯟꯗꯁꯨ ꯈꯨꯠꯇꯒꯁꯦ ꯕ꯭ꯂꯦꯠꯅ ꯄꯨꯡꯂꯦꯟ ꯂꯩꯊꯠꯆꯕꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯁꯤꯒꯨꯝꯕꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯕ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯣꯔꯅ ꯑꯣꯖꯥ ꯑꯩꯁꯦ ꯍꯨ ꯊꯛꯎꯔꯕꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯊꯧꯔꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯑꯩ ꯉꯁꯤ ꯐꯥꯎ ꯍꯤꯡꯂꯒ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯐꯣꯡꯗꯣꯛꯅꯕ ꯏꯁꯣꯔꯅ ꯑꯩꯕꯨ ꯊꯝꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯉꯁꯤꯗꯤ ꯈꯜꯂꯛꯑꯦ ꯃꯥꯅꯤ ꯑꯃꯦꯟ ꯑꯩꯅ ꯌꯥꯝꯅ ꯌꯥꯝ ꯍꯦꯟꯕ ꯑꯣꯏꯕꯅꯤꯅ ꯏꯁꯥꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯏꯃꯥ ꯏꯄꯥꯅꯁꯨ ꯍꯥꯏꯕ ꯏꯟꯗꯕ ꯑꯗꯨꯒ ꯋꯥꯈꯜꯁꯦ ꯌꯥꯝ ꯏꯁꯇ꯭ꯔꯦꯁ ꯑꯣꯏꯕꯀꯣ ꯍꯥꯏꯕꯗꯤ ꯍꯔꯥꯎꯕ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯂꯩꯔꯝꯗꯦꯕ ꯑꯗꯨꯒ ꯃꯌꯥꯝꯁꯤ ꯂꯩꯔꯝꯃꯦ ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯖꯒꯦ ꯉꯁꯤ ꯏꯄꯥꯒꯤ ꯃꯃꯥꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟꯅꯤꯅ ꯑꯔꯥꯟꯕ ꯑꯁꯣꯏꯕꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯍꯨ ꯊꯛꯑꯦꯀꯣ ꯑꯣꯖꯥ ꯑꯩꯁꯦ ꯍꯨ ꯊꯛꯄ ꯀꯥꯟꯁꯤꯗ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯀꯥꯔꯐ꯭ꯌꯨ ꯑꯣꯏꯔꯝꯕꯖꯥꯠꯅꯤ ꯑꯗꯨꯗ ꯑꯩ ꯂꯩꯁꯥꯔꯤꯀꯣ ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯦ ꯑꯗꯨꯅ ꯑꯩꯁꯦ ꯍꯨ ꯊꯛꯑꯀꯥꯟꯗ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯀꯥꯔꯐ꯭ꯌꯨꯅꯦ ꯍꯥꯏꯌꯦ ꯃꯌꯥꯝꯅ ꯑꯗꯣ ꯀꯥꯔꯐ꯭ꯌꯨꯅꯦ ꯍꯥꯏꯔꯒ ꯑꯩ ꯀꯥꯔꯐ꯭ꯌꯨ ꯑꯣꯏꯕꯒꯤ ꯂꯝꯕꯤꯁꯤꯁꯨ ꯌꯥꯝ ꯍꯥꯡꯕ ꯒꯥꯔꯤ ꯆꯠꯇꯕ ꯑꯦꯛꯖꯥꯝ ꯂꯩꯇꯕ ꯃꯔꯝꯅ ꯑꯩꯁꯦ ꯍꯤꯡꯕꯅꯦ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯑꯩꯕꯨ ꯄꯣꯛꯄ ꯄꯄꯥꯗꯣ ꯑꯗꯨꯅꯁꯨ ꯍꯥꯏꯕꯤꯌꯦꯕ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯑꯩꯁꯦ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯦ ꯄꯨꯈꯠꯂꯒ ꯂꯝꯕꯤꯗꯣ ꯒꯥꯔꯤꯁꯨ ꯆꯤꯟꯗꯕꯅꯤꯅ ꯏꯁꯣꯔꯒꯤ ꯄꯨꯝꯅꯃꯛ ꯊꯧꯔꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇ ꯈꯪꯉꯛꯑꯦꯕꯀꯣ ꯑꯣꯖꯥ ꯈꯜꯂꯛꯄꯗꯣ ꯑꯗꯨ ꯒꯥꯔꯤꯁꯤ ꯆꯤꯟꯅꯕꯅꯤ ꯑꯗꯨꯝ ꯁ꯭ꯄꯤꯗꯇ ꯊꯧꯔꯦ ꯑꯗꯨꯒ ꯊꯧꯔꯒ ꯌꯧꯔꯀꯥꯟꯗ ꯆꯈꯥꯎꯒꯁꯦ ꯂꯣꯏꯅꯃꯛ ꯑꯃꯨꯛꯀ ꯁꯦꯡꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯗꯒꯤ ꯁꯦꯡꯗꯣꯛꯑꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯍꯤꯡꯉꯛꯄꯅꯦ ꯑꯗꯨꯅ ꯍꯤꯡꯉꯛꯑꯒ ꯑꯩ ꯌꯨꯝꯗ ꯂꯩꯔꯦ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯑꯗꯒꯤ ꯂꯩꯔꯀꯥꯟꯗ ꯑꯩꯁꯦ ꯏꯄꯥ ꯏꯃꯥꯅ ꯑꯩꯁꯦ ꯌꯥꯝꯅ ꯀꯩ ꯋꯥꯈꯜ ꯂꯩꯕꯒꯤꯅೋ ꯍꯥꯏꯕꯗꯤ ꯈꯪꯗꯦꯀꯣ ꯑꯩ ꯏꯃꯥ ꯏꯄꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯅꯥꯛꯇ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯟꯕ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯣꯏꯗ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯣꯏ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯝꯅꯕ ꯍꯥꯏꯅ ꯀ꯭ꯂꯥꯁ 11, 12 ꯂꯣꯏꯔꯀꯥꯟꯗ ꯁꯤꯂꯣꯡꯗ ꯃꯦꯘꯥꯂꯌꯥꯗꯀꯣ ꯃꯦꯘꯥꯂꯌꯥꯗ ꯑꯩꯁꯦ ꯃꯣꯏꯅ ꯑꯩ ꯏꯆꯦ ꯑꯃ ꯑꯩꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯩꯌꯦꯕꯀꯣ ꯂꯥꯏꯔꯤꯛ ꯇꯝꯃꯒ ꯑꯗꯨꯗ ꯑꯩ ꯀꯣꯂꯦꯖ ꯀꯥꯅꯤꯡꯉꯥꯏ ꯍꯥꯏꯅ ꯏꯃꯥ ꯏꯄꯥꯅ ꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯂꯩꯔꯦꯕꯀꯣ ꯑꯣꯖꯥ
ꯑꯩꯁꯦ ꯂꯩꯔꯀꯥꯟꯗ ꯑꯩꯁꯦ ꯃꯊꯟꯗ ꯏꯁꯣꯔꯁꯦ ꯊꯤꯖꯕ ꯍꯧꯔꯛꯑꯦꯕ ꯑꯩ ꯀꯅꯥꯅꯣ ꯍꯥꯏ ꯏꯁꯣꯔꯁꯦ ꯀꯅꯥꯅꯣ ꯑꯩ ꯏꯄꯥ ꯏꯁꯣꯔ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯥꯁꯦ ꯃꯃꯤꯡꯗꯤ ꯌꯥꯝꯅ ꯇꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯦ ꯀꯔꯤꯁꯨ ꯈꯪꯉꯝꯗꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯃꯥꯁꯦ ꯍꯣꯏ ꯃꯥꯁꯦ ꯇꯃꯦꯡꯂꯣꯡꯗꯒꯤꯅꯦ ꯃꯥꯁꯨ ꯍꯣꯏ ꯏꯁꯣꯔ ꯃꯁꯛ ꯈꯪꯉꯒ ꯂꯥꯛꯄꯅꯦ ꯑꯗꯨꯕꯨ ꯃꯥ ꯅꯧꯅ ꯄꯣꯛꯇꯕ ꯑꯣꯏꯕꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯕꯦꯛꯁ꯭ꯂꯥꯏꯠ ꯇꯧꯔꯒ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯔꯝꯗꯁꯨ ꯑꯩꯉꯣꯟꯗꯁꯨ ꯇꯥꯛꯄꯤꯗꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯗꯁꯨ ꯀꯅꯥꯝꯇ ꯍꯥꯏꯕꯤꯗꯦꯕꯀꯣ ꯃꯥꯁꯤꯅ ꯑꯗꯣ ꯑꯩ ꯀꯩꯝꯇ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯂꯣꯡꯗ ꯆꯠꯄꯗꯒꯤ ꯑꯩꯁꯤꯅ ꯃꯁꯥ ꯃꯊꯟꯇ ꯏꯁꯣꯔꯕꯨ ꯈꯧꯔꯥꯡꯕ ꯑꯗꯨꯝ ꯄꯣꯛꯆꯔꯛꯄꯗꯣ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯆꯦꯁꯤꯡꯗꯤ ꯍꯣꯏ ꯃꯣꯏꯁꯨ ꯇꯃꯦꯡꯂꯣꯡꯗꯒꯤꯅꯦ ꯑꯗꯨ ꯃꯣꯏꯅ ꯆꯔꯆ ꯀꯩꯀꯥ ꯆꯠꯄꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯆꯠꯅꯤꯡꯕ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯆꯔꯆꯁꯦ ꯑꯗꯨꯝꯆꯠꯂꯦ ꯃꯊꯣꯡ ꯃꯔꯤ ꯈꯪꯗꯦ ꯀꯔꯝꯕ ꯆꯔꯆ ꯀꯥꯗꯣꯏꯅꯣ ꯀꯅꯥꯗ ꯆꯔꯆ ꯀꯥꯗꯣꯏꯅೋ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯎꯕ ꯑꯩꯅ ꯀꯥꯅꯤꯡꯕ ꯆꯔꯆ ꯑꯗꯨം ꯀꯥꯔꯦ ꯍꯥꯏꯕꯗꯤ ꯀꯦꯊꯂꯤꯛ ꯆꯔꯆ ꯀꯥꯔꯦ ꯕꯦꯇꯔꯤꯌꯟ ꯑꯗꯒꯤ ꯂꯩꯔꯤꯕ ꯆꯔꯆ ꯃꯌꯥꯝꯁꯦ ꯑꯩꯅ ꯑꯗꯨꯝ ꯄꯨꯀꯥꯗ ꯀꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯗꯃꯛ ꯑꯩ ꯆꯔꯆ ꯀꯥꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛ ꯑꯩ ꯆꯔꯆ ꯀꯥꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯈꯪꯖꯕ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯆꯔꯆ ꯆꯠꯂꯒ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯩꯁꯦ ꯆꯔꯆ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯦꯝꯊꯕ ꯏꯪꯊꯕꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯪꯉꯝꯃꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯣꯖꯥ ꯑꯩ ꯏꯁꯣꯔ ꯈꯪꯖꯗ꯭ꯔꯒꯁꯨ ꯏꯁꯣꯔꯅ ꯑꯩꯅ ꯆꯔꯆ ꯆꯠꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯦꯝꯊꯕ ꯏꯪꯊꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯁꯦ ꯃꯇꯝ ꯍꯥꯏꯗꯤ ꯃꯇꯝ ꯐꯪꯕ ꯃꯇꯝꯗ ꯆꯔꯆ ꯀꯥꯕ ꯌꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯅꯝꯕꯅ ꯑꯩꯁꯦ ꯆꯔꯆ ꯀꯥꯔꯒ ꯂꯥꯛꯑꯦ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯥꯁꯦ ꯀꯟꯕꯤꯕ ꯃꯄꯨꯅꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯔꯒꯁꯨ ꯊꯋꯥꯏꯁꯦ ꯃꯍꯥꯛꯅ ꯍꯤꯡꯍꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯀꯅꯥꯝꯇꯁꯨꯅ ꯇꯥꯛꯄꯤꯔꯝꯗꯦꯕ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯁꯦ ꯌꯥꯝꯅ ꯑꯗꯨꯕꯨ ꯆꯔꯆꯁꯤꯗꯤ ꯑꯗꯨꯝ ꯆꯠꯂꯝꯃꯦ ꯑꯩꯅ ꯑꯗꯨꯝ ꯈꯧꯔꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯀꯦꯝꯒꯨꯝꯕ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩ ꯑꯗꯨꯝ ꯌꯥꯎꯋꯦ ꯃꯣꯏꯒꯤ ꯔꯣꯡꯃꯩꯒꯤ ꯃꯣꯏꯒꯤ ꯀꯦꯝ ꯀꯩꯀꯥ ꯂꯩꯕ ꯃꯇꯝꯗꯣ ꯑꯗꯨꯗꯁꯨ ꯑꯩꯁꯦ ꯑꯗꯨꯝ ꯌꯥꯎꯁꯟꯕ ꯃꯇꯝꯗ ꯑꯩ ꯀꯦꯝ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀ ꯏꯁꯣꯔꯅ ꯁꯣꯛꯄꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯖꯥ ꯃꯗꯨꯗꯤ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯁꯣꯛꯄꯤꯔꯒ ꯑꯩꯉꯣꯟꯗ ꯑꯩꯅ ꯂꯥꯟꯖꯈꯤꯕ ꯑꯩꯅ ꯏꯃꯥ ꯏꯄꯥꯗ ꯁꯣꯏꯈꯤꯕ ꯑꯔꯥꯟꯕ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯅꯤꯡꯁꯤꯡꯕꯤꯍꯜꯂꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯗ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯐꯣꯟꯁꯨ ꯂꯩꯇꯦꯀꯣ ꯍꯧꯖꯤꯛꯀꯥꯟ ꯃꯣꯕꯥꯏꯜ ꯄꯥꯏꯅꯕꯗꯣ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯅ ꯑꯩꯁే ꯌꯥꯝꯅ ꯏꯃꯥ ꯏꯄꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯛꯈ꯭ꯔꯦꯕ ꯑꯩꯅ ꯋꯥꯍꯟꯈꯤꯕ ꯃꯌꯥꯝꯗꯨ ꯈꯟꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤ ꯑꯣꯖꯥ ꯑꯩꯁꯤꯅ ꯅꯨꯡꯗꯥꯡꯅꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯅ PCOꯗ ꯆꯠꯂꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗ ꯑꯩ ꯐꯣꯟ ꯇꯧꯋꯦ ꯃꯃꯥ ꯄꯄꯥ ꯑꯩꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯍꯥꯛꯅ ꯉꯥꯛꯄꯤꯌꯨ ꯑꯩ ꯏꯔꯥꯟ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯕꯥꯅꯤꯅ ꯉꯥꯛꯄꯤꯌꯣꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯨꯅ ꯏꯆꯥꯅꯨꯄꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕꯤꯕ ꯑꯗꯨ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯕꯨ ꯑꯩ ꯆꯠꯂꯦ ꯍꯥꯏꯕ ꯋꯥꯅꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗꯀꯔꯤꯁꯨ ꯈꯪꯉꯝꯗꯦꯕ ꯑꯗꯨꯅ ꯑꯃꯨꯛꯀ ꯑꯩ ꯕꯥꯏꯕꯜꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯄꯥꯁꯨ ꯄꯥꯗꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯑꯃꯨꯛ ꯆꯠꯂꯦ ꯑꯗꯨ ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯦ BA ꯑꯗꯨꯝ ꯃꯊꯪ ꯀꯣꯂꯦꯖꯁꯦ ꯀꯥꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔ ꯈꯪꯕ ꯑꯃ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯑꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯑꯦ ꯏꯕꯥꯅꯤꯁꯦ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯝꯅ ꯏꯁꯣꯔꯕꯨ ꯈꯪꯖꯕ ꯏꯁꯣꯔꯕꯨ ꯈꯧꯔꯥꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ ꯃꯥꯅ ꯂꯧꯒꯗꯕ ꯅꯨꯄꯤꯁꯤꯁꯨ ꯃꯥꯅ ꯍꯥꯏꯌꯦ ꯌꯥꯝꯅ ꯏꯁꯣꯔ ꯃꯁꯛ ꯈꯪꯕ ꯙꯔꯃ ꯆꯦꯟꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗꯣ ꯄꯥꯝꯃꯦ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯄ꯭ꯔꯥꯊꯅꯥꯗ ꯇꯧꯖꯔꯒ ꯂꯥꯛꯄꯅꯦꯅ ꯃꯥꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯁꯦ ꯊꯦꯡꯅꯕ ꯃꯇꯨꯡꯗ ꯃꯥꯁꯤꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯕꯥꯏꯕꯜꯁꯦ ꯒꯤꯐ ꯄꯤꯔꯛꯑꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯕꯥꯏꯕꯜ ꯒꯤꯐ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯗꯒꯤ ꯒꯤꯐ ꯑꯣꯏꯅ ꯄꯤꯔꯛꯑꯦ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯃꯔꯛꯇ
ꯑꯗꯨꯝ ꯄꯥꯕꯁꯦ ꯍꯧꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯧꯅꯗꯤ ꯆꯞ ꯆꯥꯅ ꯈꯪꯗꯕꯗꯤꯅꯗꯤ ꯄꯥꯗꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯑꯩꯅ ꯏꯁꯣꯔ ꯅꯤꯡꯁꯤꯡꯕ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯕꯥꯏꯕꯜꯁꯤꯗꯤ ꯄꯥꯕ ꯍꯧꯔꯦ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯏꯁꯣꯔꯁꯦ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯃꯔꯝꯁꯤꯗꯗꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟꯁꯤꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯅ ꯈꯪꯉꯛꯄꯁꯦ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯁꯦ ꯃꯇꯨꯡꯁꯤꯗꯒꯤ ꯏꯁꯣꯔꯅ ꯑꯆꯧ ꯑꯆꯧꯕ ꯊꯕꯛꯁꯦ ꯃꯌꯥꯝ ꯇꯧꯕꯤꯔꯦꯕ ꯑꯩꯉꯣꯟꯗꯀꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯏꯁꯣꯔꯁꯦ ꯈꯪꯖꯔꯒ ꯏꯁꯣꯔꯁꯤꯗꯤ ꯆꯟꯕꯤꯕ ꯃꯄꯨꯅꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯈꯪꯉꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯩ ꯏꯁꯥ ꯏꯊꯟꯗꯕꯨ ꯃꯥꯡꯍꯟꯒꯦꯅ ꯈꯟꯖꯔꯝꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯟꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯑꯣꯖꯥ ꯃꯗꯨꯗꯤ ꯑꯩꯅ ꯕꯥꯏꯕꯜꯁꯦ ꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯏꯁꯣꯔꯁꯦ ꯈꯪꯉꯛꯄ ꯃꯇꯝꯗ ꯑꯩ ꯕꯥꯏꯕꯜ ꯄꯥꯕ ꯃꯇꯝꯗ ꯑꯩ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯑꯗꯨꯝ ꯆꯦꯟꯊꯩꯑꯕ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯅ ꯐꯥꯔꯁ ꯀꯣꯔꯤꯟꯊꯤꯌꯟꯒꯤ chapter 6 verse 19 19-20 sidasу ishorna adumana aingonda thinga hanbiyeba ko ja madudi ai bazar ke ko ja heading the smile 6:19 ishor gi sang haina ibi haduda 19 smile natraga nakhoi gi hakchang di nakhoi na ishor dagi phangjaba nakhoi gi nungda leiriba thawai asengba adugi sangni aduga nakhoi di naranai gi nate haiba nakhoi na khangdra maramdi nakhoi bu mamal piduna leire maram aduna ishor gi oikraba nakhoi gi hakchangda amasung nakhoi gi thawai da ishor bu thagatlu hai amen the ishor maina akhui hakchang se akhui ining tamna ai apamba aningba tawba yade habise had aina sininge si ai hakchang da blade na len thatninge len that tawba khuding ase khwai alanba amadi khwai aswamba ama oirame habise aina ishona khanghanbire ba ko ja aduna ngasi se yamna ai ngarang na handagi yamna uzaga yam wari sanading ba tare haidok saningba aduwa ai ngasi soidana haidok tarage haina ai uzaga front of the kunyoza yam hanbada istor yam thagate ko sistergi sida istorna yam chawba thabak tawbi aduga ai isagi iral isana khangjerakpase kwaidagi hena istorgi pangalni ko adadi ngasi phattaba thabak tawba mayam ama karisu khandana lei adubu istorna aina tawkiba iraldo yade ko prabhu jisu na igi damakta sibibani adug awaba khangna sibiraga aina karigi damakta phattaba tawgadawba natragasu ai karigi damakta aina isana isabu hatok sagadawba isana isabu manghangadawba karino ai sidi istorgi athoiba sangamani aduga prabhu jisu krista gi thawai asengmana ko aigi nda loina biribani haibadi aise icham chamba mi ama natre aise prabhu jisuna magi thadaraga ibu mamal piduna leikhrabani haibado thoiba jam powerful testimony ni aduga sister aina dum tajaba matamda manipur dagi ngarang su facebook ta video ama uye relief camp da lei haibra kaino lei haiba ado sirage haina askaidoduno hingubagi ware haina sirage haina khanba kay amasu lei haina tawbagi pharna sihande haina su haibako haiba singo aduga su sister gi testimony sina jamna thabak subigani ko maramdi ai ware haibado Yesu Kristo na ikuda Bible na kaubibudo awa pot waraba potlumpuraba choktharaba thabakana suraba sa ai ngonda lau haise hairiba waraba singduna ne sister gi testimony sina Jesu gi manakta changjeba taragadi aigi polum awa polum se kokani haibudo ado tasna su kokadobune ko isana isa hatok chogadobunate Jesu gi manakta changjagadobune ba ishor aigi awaraba polum se ipananga thangdabiu nangi potu aigi thakta thongjinbiu ipaina Prabhu Jisuna haiba awaba singdusu kauribani aduga sister gi testimony tabadi yamna haraujai ishorna sister bu yam nungsi hai khangjai aduga sister gi angang singdi leibra angang ai angang ahum leire nupi ngata ahum ne ani judi class 6
5 6 ꯀꯥꯔꯦ ꯑꯍꯟꯗꯨꯅ 6 ꯑꯅꯤꯁꯨꯕꯗꯨꯅ 5 ꯑꯗꯨꯒ ꯑꯇꯣꯝꯕꯤꯁꯤꯅ KG 2 ꯀꯥꯔꯦ ꯑꯣꯖꯥ ꯍꯜꯂꯦꯂꯨꯌꯥ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯑꯗꯨ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯧꯕꯤꯕ ꯑꯗꯨꯒ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕꯗꯒꯤ ꯑꯩꯁꯦ ꯄꯨꯔꯥ ꯑꯣꯜꯂꯦ ꯑꯣꯖꯥ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯨꯛꯀ ꯑꯩ ꯐꯤꯉꯧ ꯁꯦꯠꯄ ꯑꯃꯅꯅꯦ ꯌꯥꯝ ꯋꯥꯡ ꯆꯥꯎꯕ ꯐꯤꯉꯧ ꯁꯦꯠꯄ ꯅꯨꯄꯥ ꯑꯃꯁꯤꯅ ꯏꯁꯣꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩꯀꯣ ꯑꯗꯨ ꯃꯇꯝꯗꯨꯒꯤ ꯃꯪꯗꯣ ꯈꯪꯉꯝꯗꯕꯗꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯀꯧꯁꯜꯂꯒ ꯏꯕꯦꯝꯃ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨꯒꯤ ꯐꯤꯉꯧ ꯁꯦꯠꯄꯗꯨꯅ ꯑꯩꯁꯦ ꯀꯧꯔꯀꯥꯟꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯌꯨꯝ ꯃꯆꯥꯁꯤꯗ ꯃꯥꯅ ꯑꯩꯁꯦ ꯀꯧꯁꯤꯟꯕꯤꯔꯒ ꯑꯩꯁꯦ ꯑꯗꯨꯗ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒ ꯑꯗꯨꯒ ꯃꯤꯁꯛ ꯑꯃꯒ ꯑꯗꯨ ꯃꯤꯁꯛꯇꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯣꯖꯥ ꯑꯗꯣ ꯏꯕꯥꯅꯤꯁꯦ ꯃꯍꯥꯛꯅ ꯀꯟꯕꯤꯔꯒ ꯁꯤꯗ ꯂꯩꯌꯨ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯀꯟꯕꯤꯔꯛꯈꯤꯕꯀꯣ ꯏꯁꯣꯔꯅ ꯑꯩꯕꯨ ꯀꯧꯕꯤꯔꯒ ꯉꯁꯤ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯊꯝꯕꯤꯈꯤꯕꯒꯤ ꯃꯪꯗꯣ ꯑꯗꯨꯒꯨꯝꯕꯁꯨ ꯃꯪꯉꯦꯕꯀꯣ ꯑꯣꯖꯥ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯈꯪꯉꯝꯗꯦꯕ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯧꯕꯤꯈ꯭ꯔꯕ ꯑꯗꯨꯒ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯈ꯭ꯔꯕ ꯑꯣꯏꯕꯒꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯈꯟꯊꯔꯛꯄ ꯃꯇꯝꯗ ꯑꯣꯏꯕꯖꯥꯠꯅꯤ ꯍꯥꯏꯅ ꯏꯊꯟꯗ ꯁꯨꯃꯥꯏꯅ ꯈꯜꯂꯛꯑꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯏꯁꯣꯔ ꯂꯧꯁꯤꯟꯕꯗꯒꯤ ꯑꯩꯅ ꯃꯦꯁꯦꯖ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯏꯁꯣꯔ ꯈꯪꯂꯝꯗꯕ ꯑꯩꯁꯦ ꯌꯥꯝꯅ ꯐꯠꯂꯝꯗꯕ ꯍꯥꯏꯕꯗꯤ ꯁꯤꯔꯒꯦ ꯐꯥꯎ ꯀꯤꯗꯕ ꯌꯥꯝꯅ ꯁꯥꯎꯔꯒ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯆꯔꯥ ꯍꯦꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯦꯜꯂꯝꯕ ꯑꯩꯁꯦ ꯏꯁꯣꯔꯅ ꯄꯨꯔꯥ ꯑꯣꯟꯊꯣꯛꯄꯤꯔꯦꯕ ꯑꯣꯖꯥ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯕꯤꯑꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯍꯥꯏꯕꯁꯦ ꯃꯤ खन्नꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯍꯥꯏꯕꯁꯦ ꯀꯌꯥ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯑꯣꯖꯥ ꯑꯩ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯑꯩꯈꯣꯏ ꯑꯉꯝꯕ ꯏꯁꯣꯔꯅꯤ ꯑꯆꯨꯝꯕ ꯏꯁꯣꯔꯅꯤ ꯑꯐꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯄꯤꯖꯅꯤꯡꯉꯦ ꯑꯗꯨꯅ ꯏꯁꯣꯔ ꯈꯪꯗ꯭ꯔꯤꯕ ꯃꯤꯁꯤꯡꯅ ꯏꯁꯣꯔꯕꯨ ꯑꯃꯨꯛꯇꯪ ꯆꯥꯡ ꯌꯦꯡꯉꯒꯗꯤꯀꯣ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯅꯦꯝꯊꯕ ꯇꯝꯊꯕ ꯏꯪꯊꯕꯗꯣ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯣꯜꯂꯛꯄꯁꯦ ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯈꯪꯖꯩꯀꯣ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯍꯥꯟꯅꯒꯨꯝꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯖꯩꯌꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯏꯇꯩ ꯏꯅꯥꯎ ꯂꯩꯕꯅꯤꯅ ꯏꯇꯩ ꯏꯅꯥꯎ ꯍꯥꯏꯕꯗꯤ ꯃꯔꯛꯇ ꯃꯔꯩ ꯌꯦꯠꯅꯕ ꯈꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤꯀꯣ ꯑꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯟꯅꯒꯨꯝꯅ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯇꯧꯔꯒꯗꯤ ꯑꯩ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏꯕꯀꯣ ꯑꯣꯖꯥ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒ ꯑꯩꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯒꯤ ꯏꯃꯨꯡꯗ ꯅꯠꯇꯕ ꯏꯁꯣꯔ ꯃꯁꯛ ꯈꯪꯗꯕ ꯏꯃꯨꯡ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯝꯕ ꯑꯣꯏꯔꯒꯗꯤ ꯏꯊꯟꯗ ꯁꯨꯝ ꯈꯜꯂꯛꯄꯅꯤꯀꯣ ꯑꯣꯖꯥ ꯑꯣꯏꯔꯒꯗꯤ ꯑꯩꯁꯦ ꯍꯤꯡꯉꯝꯃꯣꯏ ꯍꯥꯏꯅ ꯑꯩ ꯈꯜꯂꯦꯕ ꯏꯊꯟꯗ ꯑꯩꯁꯦ ꯏꯊꯟꯗ ꯁꯣꯏꯗꯅ ꯀꯔꯤꯅꯣ ꯌꯥꯝ ꯇꯧꯔꯝꯃꯅꯤꯕ ꯇꯧꯔꯒ ꯑꯩꯁꯦ ꯏꯊꯟꯗ ꯐꯥꯎ ꯃꯥꯡꯍꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛꯁꯦ ꯏꯁꯣꯔꯅ ꯈꯪꯕꯤꯕꯅ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯊꯋꯥꯏꯁꯦ ꯃꯥꯡꯈ꯭ꯔꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯪꯕꯤꯕꯒꯤ ꯃꯔꯝꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯏꯁꯣꯔ ꯈꯪꯕ ꯏꯃꯨꯡ ꯑꯃꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯒꯤ ꯏꯃꯨꯡꯗ ꯑꯩꯍꯥꯛꯁꯦ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯜꯍꯟꯕꯤꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯣꯖꯥ ꯑꯗꯨꯒ ꯑꯩ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯅꯤꯅ ꯏꯕꯥꯅꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯃꯔꯩ ꯌꯦꯠꯅꯕ ꯈꯠꯅ ꯆꯩꯅꯕꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯕ ꯑꯣꯖꯥ ꯑꯗꯣ ꯈꯠꯅꯔꯒ ꯑꯩꯉꯣꯟꯗ ꯐꯥꯎꯕꯁꯦ ꯅꯣꯛꯅꯤꯡꯕ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕꯗꯣ ꯄꯣꯛꯂꯛꯇ꯭ꯔꯦꯕ ꯃꯁꯤ ꯑꯩꯅ ꯅꯠꯇꯦꯕ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯑꯩ ꯄꯨꯛꯅꯤꯡꯗꯒꯤ ꯐꯥꯎꯔꯛꯀꯦ ꯍꯥꯏꯅ ꯐꯥꯎꯔꯛꯄ ꯉꯝꯕ ꯅꯠꯇꯦꯕ ꯏꯁꯣꯔꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯤꯅꯨꯡꯁꯤꯗꯒꯤ ꯐꯥꯎꯔꯛꯄꯅꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯅ ꯑꯩ ꯏꯁꯣꯔꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯗꯨꯅ ꯑꯩ ꯏꯁꯣꯔ ꯈꯪꯗꯕ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯤꯕ ꯑꯩ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯁꯤꯒꯤꯗꯃꯛꯁꯨ ꯍꯧꯖꯤꯛꯁꯦ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯑꯣꯖꯥ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯁꯨ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯏꯁꯣꯔ ꯈꯪꯗꯗꯨꯅ ꯑꯗꯨꯝ ꯍꯧꯖꯤक ꯂꯩꯌꯦꯕꯀꯣ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯁꯦ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩ ꯏꯃꯨꯡꯒꯤ
दमक से प्रार्थना इमागी दमक तो प्रार्थना तौरगा लेबनेबको लेब मतमसिदा हंदक से अइना इपामदा युमदा चटलुबा मतमदा इमाना इंगुंदा हाई कनोदा फोनदा यूट्यूबदा महांगना हाइबा वारी अमा ताई हाई ओजागी वारी दुनेबको मा अनि ओजागी वारी मा ओजादा याननी वारी रो हना आइना हंग मतमदा होयना आइना ओजागी मसक का उलगा दुगा सागे सिसिरा हंग मतमदा माने ना हाइरेबको अदो याम हराव आइना मागी दमक्ता चर्च अनिंगाय हाइना फोन तौरगा आइना क्या खुई लेकाई खंगनाबदा क्रिश्चियन खर लेबको जा मोइदसु इमा यामना चर्च का हनिंग बो जा खंगनिंग बदु मा के इनसु सत्तेबको तौदेबा सत्ते अदु आइसे एना प्रार्थना दुम तौको ले मतमना ईश्वरना ओजागी वहाई वापाउ ईश्वरगी अचुम वहाई से इमा दसु ताब फंगहन याम हरावेबको जा अदुना मासु एना दुम खुजिक प्रार्थना तौई माना चलगा किनो चर्च काद्रगसु कोई बासी याम थाथीबको मासु मरिया देब क्रिश्चियन हाइसे अदुना फोन ददि दुम ताबा याइदना ईश्वरगी वहाई से अदुना माना एना प्रार्थना तौए एना हाइदोपा मखोइदा ईश्वरगी वहाई से ngang ngamdragasu फोनदगी ओरसु नत्रगना कई करी ईश्वरना नि लोइन तौबा ngamdaba का ईश्वर लेतेदना जा अदुना इन प्रार्थना तौ मतमदा ईश्वरना ताबीब्रा हेना खल्लेबको जा अदुदि नहाकी वहाई से महांगा तारगा लेरमेबा माना तारगा ओजाना थादो टेस्टिमनी हदि वहाई सिंगो तारगा नमा मिलुदगी पिरांग पाई हाई ओजा हालेलुया आई कप अगा तारमने हाई माना इनो हाइरेबको अदुदा आइसे थमोय नुना यामना हरावे ईश्वरबु यामना थागले माने थागतरी तसेंना नसिगी टेस्टिमोनी से यामना मतिक लेबा ईश्वरना डायरेक्ट सिस्टर बु कनबीबा अदुगा सिस्टर दा ईश्वरगी नुंसीबा से ब्लेसिंग मरांग कायना थांबी अदुगा थवाय सेंबा हाइबा सिस्टर दा हुजि थवाय सेंबगी पांगल से ईश्वरना अदोमदा लोइनबीको अदोमगी दुदा ईश्वरना लेबी हाइबसे इंगोंदा फाउजै अदुना सिस्टरना अहानबा बाइबलगी वर्स पातोरकपदो थवाय सेंबा ईश्वरगी नुंदा लाक्लाबा मतमदा खोइना पांगल फुंजगनी हाइबा थवाय सेंबा ईश्वरगी लाक्पा पांगल अदुना अकीबा पुनमकपु नमहतलेबा अकीबा पुनमकतगी ngami अदुगा अकीबा हाइबसे ईश्वरदगी नते को अकीबा हाइबसे फतबदगी को मसुंग अकीबा लेबा मफमदा पांगल थोक्तबनेबा नत्रा अकीबा लेबा मफमदा इनिंग तंबा ngamdabani अदुबुदि क्रिस्टियन को इनिंग तमनबा लाक्पनी अदुना सिस्टर की दमक ईश्वर हाइजरी हेन ईश्वर लोइना बिबोइसनु सिस्टर की फैमिली ईश्वर टेक कायदना थंबीबा अदुगा सिस्टर की इमा अदुगा सिस्टर की बाबा सुको बाबू अनिमकसु फैमिली पुनमक ईश्वर मसक खंगदुना हयेंग सरगदा पुन्ना मुक उनादुना थंबीबोइसनु हाइना आई ईश्वरदा हाइजरी ओजागी किनो ईश्वरगी थबकदसु माय पाकना अदुगा थवाय यामना खोंबो ओइबिरो हाबसे एना ओजादा हाइजनी अदुगा ईश्वरना ओजाना निंसिंग मतमना एगी इमुंग मनुंग ईश्वर खंगदबा एगी इमुंग मनुंगी दमकदसु ओजाना हाइजबियो हाबसे एगी प्रेयर रिक्वेस्ट ओइना थमजगे ओजा अदुगा हौजिक अमुतंग हाइजरेकेको सिस्टर यागद्रा ओजा यानी मितुंग संबे हालेलुया थगचरी पाइशो सरगमालेम तेबंग पाल मरोल अहुमगी मपु इपा प्रभु जीसु नाखु ख्वाइदगी वांगना थांगचरी ख्वाइदगी वांगना थगचरी इपा इपा जालदगी चलसिगा सिस्टर असिगा एगा इपागी नुंगसिबा मतिक मंगालगी वहाई फोंगदोक्सबा ngamhanbibagi damak thagachari प्रभु सिस्टर असि इपाना सुकी मतिक नुंगसिबी इपागी मचानुपीनी हाइना ताजबदा याम थगचे इपागी थवाइना हाइबि सिस्टर असिगी नुंगदा मरांग काइना लेहनबिरे अदुगा अकीबा पुनमक इपाना ngasiदी अकीबा पुनमक नानथोखंदुना इपागी अफबा वापाउ इपागी टेस्टिमोनी इपागी साखीना मियोय कयागी थवाई खोम ngamagani मांगगदबा थवाई कया कनबिरनी अमसुं सिस्टर असि इपाना सुकी मतिक नुंगसी अमसुं सरगदा मागी सुमना चावना इपाना थंबी हाइना खंगजबदी याम थगचरी इपा सिस्टर इबुंग मनुंगी मियोय खुदिंगमगना इपाना हकपु खंगजदरी प्रभु ईश्वर इपागी मतिक मंगाल नमिखुबु खंगनबिउ
ipana sukpiyo na sa akhoi di pa sonbani maram aduna fattabagi langda leibagi maram na chumba sengba akhoi bu nungsita haidi ba akhoi gi damak ta siduna phamduna hingat pa na ku mi gi haiduna akhoi na haiduna leibani prabhu asa akhoi su haijaramani adu ngasidi ipana akhoi bu konsin bibagi maram na chanupa haina kobibudagi chanupi haina kobibudagi akhoi na khangjare amasung sistergi imung manungi punamakna mi punamakna ipana ko khangsaduna ipana ha thau oina panduna lomba naidaba sargada akhoi mayam punna mama mapa matil manau akhoi loini pabu thagat chaduna leiba yaba punsi habadu uhelbiu sistergi punsi sistergi husband gi macha singi punsi amasung magi sistergi imung se prabhu jisu ipagi khutta sinagari ipana matam chupada loina diu akhoi na chatkadaba leigadaba mafam punamakta ipana loina duna ipagi matik mangal hena hena chahonbiu aduga prabhu jisu ngasi sister gi testimony ase tagadaba tariba punamakta thawai singmana me khoi sokpi duna karigumba ngamdaba thauduna leiramba mi ni hairamba haugi laini hairamba अंग्रेज ना धर्मनी हाइदुना हाइब शैतान ना पिरक पांगल दुना खंदुना लेरंबा तारगदी अखोगी थम्मोय गी थोंग हांदोक्पिदुना अचुंबा मंगाल सरगगी पांगल दो पुनमक की मथक बिउ अमसु थाजखरबा इपाबु लौसनजखरबा खुदिंगमकी मथकते हेने हेने पांगल हापिउ प्रभु जिसु अमसु नचा अखोइना इपाना लाकपा मतमदा नचा अखोइ इपाबु थाजखरदुना इपागी थौगल तौजदुना इपा ईश्वर लाखपिरो अखोइ पुनमक सरगद पुबिरो हाइब ngamjaba nachasning ohenbiu amloinena sister gi testimony asigi matengdagi haijari pa iramda manipur da ingna tikna lakpo lamdam do ohenbiu prabhu ni amata akhena thugan bigunu ipa anagumba muktiba matamda magi machana magi lupina kaphogodaba wahoribodo ipa yeng jade ngasidi akhoi ipa maramaduna siena thugan bigunu punamak pukhanbiu haiduna prabhu jisu gi ningda khuramjari Amen. 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 Hallelujah. Jadi, seperti testimoni yang powerful, oi, ingatang lera upload taurage ko. Maraming sa pau kung siya siya. Hoy, sister, maraming sa pau na si. Si number sa WhatsApp yaw bra sister. Yaw ba. Yaw. Maraming sa pau na si ko. Oo, kasi. Pare, dito rage. Oo.